Indo Myanmar border pillar number 81 gi Myanmar rom thangba site ta Myanmar army singna Myanmar gi lalhulu PDF ki camp singda ngarang helicopter Sijinnaduna nongthaktagi Landakhre matung ngasi ayuk pung 8:30 rom tarakpada amuk hana fighter jet Sijinnaduna Landakhre Thaudok aduna maram oiraga Indo Myanmar border gi India romda khundariba Manipur gi Khunsing Kwatha Khuno Molphai village amadi B Bongyang village gi area da bomb gi splinter tarakpadagi khulgi Khunja sing mipaiba faunare Safagadaba mafamda Lanjenare Hairaduna Hiramasigi Matangda Manipur Lengakna Mityeng Changbiduna Khunja Singi Mipaiba Si Kokhanbiyu Hainasu Fongdorakli ID News na Thazabaya ba mafamdagi fangba pau amagi matung ina nakal animakna nongmai kapna kiba aduda miyoi kaya asiana asokapan yaukrabage haiba chapchaba khangba ngamdrabasu Myanmar lalhoba ani Sire aduga mari amana asokapan nangle asokpa ama More Hospital da pukatlakduna laikanakre hairi Thaudok asina maram oiraga Indo Myanmar border mayada leiba B Bongjang village amadi ngamkhai paring singda special commando unit ki SP na luchingba team singna checksina ngaksen bagi thabak chathari hairi